Hojik Chatliba Augusta Sigi, Angan Basarukta Prime Minister Narendra Modi ki Cabinet Chauthorokpa Yabagi Phibam Amada, Laikhibaga Loinana, Mahaki Cabinet Asida Awang Nong Poktagi, Mioi Ahum Mahaki Ministry da Hapsilakpa Yana Laikre Haina, Paugi Likun Amana Hairi. Mediagi report Amagi Matung Ina, Hairiba Mioi Ahum Asida, Assamgi Health and Education Minister Dr. Hemanta Biswa Sarma, Hanigi Union Minister Oirambi, Meghalaya Angatha Sakma, Amadi, Handakta Raja Sabagi MP Oina Karakraba Manipur Gilai Sembasana Jawana, Mangzil Thana Lady. Lengak na COVID-19 lanteng na naba lockdown amadi curfew lauktuna akan ba section thorang laukhatlingai serik asda Bisnupur district ta leiriba AC tarukta miyamna mipay na ba ki ba helakpagi chawna mamita ba hengalakli Nambol Ashigi manung sanba kakyaida nupi ama COVID-19 positive oiduna ngarang khul adu containment zone oina laukthokibadagi isok khulda mitop changba thingkhrei ngarang numidang dagi mic sizinaduna club asigi mic dagi khulgi chatnakadaba chatna kanglon sing lauthokhi Ashamde school sing hangnaba sem sakre lakliba September amadagi school singda anoba guideline kayaga loinana school sing hangba yabagi ayaba pikre panbaya badi COVID-19 dagi ngakthokna nabagi damak school amadi college singi teaching amadi non teaching staff singna August kulumdoi dagi August kuntra ki manungda COVID test tawgadabani haina su lauthokre Ngaikong Kholen Youth Club Bisnupur gi members singna Ngaikong Kholen amadi thangnaba khungang singda drive chathabada ngarang amadi ngasigi lonaba ahing matung pung amarom taba matamda diesel gari amada purakpa yungau liter chamaga yangkhai phagat pangamkhrei phagatlaba yungau sing adu ngase ayuk club gi members singna mai thadoktuna manghankhre hairi Manipur Langaki Makada Ladiba Village Defense Force Listing Taraga Shupna Yankai Asina Matam Gasanaba Remuneration PBU Service Ki Security Tambiu Tha Taram Dagi Tolo PBU Haiba Demanda July Gi Tarataruk Dagi Hauna Manipur Ladiba Bidep Singna Kulai Thadoktuna Khongjang Sangsiliba July Gi Tang Kuntra Faubada Thabak Oina Onthok Pirak Trabadi August Ki Tang Taradagi All Manipur Bidep Welfare Association na Makhatana Akan Makhongjang Sangsilagani Haina Laukthok Kibaga Loinana Zaribam District Bidep Welfare Association Nasu Sharuk Yaba Oina Zaribam Police Station Kemta protest amadi slogan kaya lauduna khongjang sangsinkhrei Haukiba pung kunmari asigi manungda India da coronavirus na sokhalaba migi masing lakh 13 henkibaga loinana anoba case masing lising yankhai mari thengna khibaga loinana miyoi chanipan yankhai humdoina laikhidre positive oibaki chang nomo nomgi leptana hengalakhibaga loinana ngarang khakta da India da positive oiba migi masing lising yankhai mari ga chatet kuntra taruk oikhi Union Home Ministry na ngasi thadorakpa data amagi matung ina India gi oina apunba positive oiba migi masing lakh 13 ka lising yankhai ga chatet kunmari oikhibaga loinana miyoi lakh manga lising humputaret ka chatret kuntrana active case oina leiri masigi manungda miyoi lakh 13 lising nifu manga ka chatruk kuntrana laisat asidagi phagalakpa ngamkhre amadi miyoi lising kuntratret ka chahum humpu marina punsi pikhamnakre Uttar Pradesh ki Technical Education ki Cabinet Minister oina Thawpuramba Kamal Rani Varun ngasi COVID-19 na maram oiduna laikhidre mahak haukiba July 19 dagi lungs ta mahik changbadagi loinana COVID-19 positive oirakpadagi Lucknow da laiba Sanjay Gandhi Postgraduate Institute of Medical Sciences ta layang sathaduna lakhibani Kamal Rani na laikhidabada UP ki Chief Minister Yogi Adityanath na awaba phongdokre